पुलिस कंप्लेन तौरखिबगी चे पुथोउ सब इंस्पेक्टर TS General सस्पेंड तौब खतना यारोय जब चाबा अकन चैराक पिगदबनी हाइना कांग्रेस न डिमांड तौरे अमदी पुराई थोइदिंग जम लेकाइदा सक्ति लेबा बोम अमा पोखाइख्रे Rumzari Wani TV na pizaba nung telgi Manipuri pau meeting tabiri basingbu taram nokjari Hauzik pau sanok na pizari Sana thobiu haibagi police ta complaint tawrakhibagi che puthau sub inspector TS Jitendro suspend tawba khaktana yaroi jab chaba akan ba chairak pigadabani haina congress ta demand tawkhri ngasi congress bhavan da pangthopa paumi singa unaba amada Manipur Pradesh Congress Committee gi spokesperson oi bidaratna MPCC gi legal department ki vice chairman su odiba Rabi Khan haikibada ngasi numit kharani gi mamangda thokiba sana saba arambam nanaw misi asi yamna hakchina lawi Mihar asida chenaba SI Jitendro amadi mahaki khongbu kharana tawningba tawbada mathak thongba police officer amata khangdi haina chenba yaroi Imphal police station asi CM Banglo mamang maktada laibani thangnabada secretariat lai amadi Imphal West ki SP fawba mafam asida punna laiminari aduga hiram asida sub inspector amana tawba thabak adu khangde haiduna chenba yaroi mafam adugi officer in charge age hauraga chenaba khudingmak dandi pigadabani haina phongdokre Mahakna makhatana handak marak Manipurda custodial death thokpagi chang wangkhalakli mamang thaktasu angi wangmada linkhatpa joint interrogation cell da police oiba Hajur Rahman kauba amasu police na fubadagi Englishing ani tara mapalda laikhidabagi thokdok thokrabani laikhidraba arambam nanawgi imung manunggi awabada MPCC na saruk yari haina su mahakna phungdoki Imphal police station haibasi Imphal city gi heart of the city honorable chief minister gi banglo gi mayok nabda thangnabada secretary Imphal police station na se SP Imphal West gi SP gi office sumaina loina leiri bane masida kari gi nota SI amna magi khongumi ahum mariga kaigumba sumba thau khra tawba matamda khangaude na na thokpagi kai darkar leigani maduna MPCC na demand tawri masida chenaba station adu gi officer in charge mak masage yaba yaudana kaigumda tawpham thokte aina khali osidagi natragana constable whatever chain of missing aingi matik saba dandi binangai chapchana lokhat haningi issue asi nongnini kaigumba khar utchairamaga victim gi imungda awaba mating pangi mi aina sarkar gi minung si khra utsanaraga tumina laikhiba targadi arambam nanaw gumba sama custodial death ki victim oikbi yai ngasi nongalamdai pung ahom minute yang khairom taba matamda kurai thoiding jam laikai da laiba RK Birendra chahi yang khai mapal apokpa RK Cornerjit ki yumgi getta sakti leiraba IED organic jingnaba bom ama pokhaikhri thokdok thokfam dagi fangba pawgi matung ina ngasi nongalamdai pung ahom minute kuntra mari rom tarakpada lamlong rom dagi lakpa 4-wheeler gari amana mahaki leirak mapada kham laba matung gari adu dagi mioi ama kumtharaga RK Birendra gi get lomda changnam laga thokhi matung ikan kanadana pung ahum minute kuntra tare lom tarakpa matamda mioi adunam amuk changlak bom asi thamlambani ngai hak leiraga pung ahum minute yang khairom tarakpa aduwaida sakti leiraba bom adu pokhairakibani haidi thodok aduda yumda leiba gari khara akai atoi thokpa natana asoka pandi amata yaukide haidi RK Birendra hauzik agriculture department da executive engineer oina thaupuriba misak amani Purompat police station amadi forensic science na thodok thokfam aduda laktuna yengsinbagi thabak zathakre adubu kari maram gi damak kanana bom asi pokhai halambano haibagi akupa maroldi khangbangamdri hari Government ge quarters singda niyom kaina leisiliba sing eviction haurakani loinana sarkar gi karmachari singi marakta makhoi gi quarters singbu atopada sandok liba sing thabaktagi suspend tawragani amasung makhatana thabaktagi terminate tawnaba thabak paikhatlagani haina Manipur gi chief minister N Birena fudokri khongthang asi government quarters singda aina yadaba mawongda kansinduna angi mayokta sathariba thawong kaya asi check tawnaba haina CMN Birena mahaki Facebook account da thagalakibani Ngorang Peace, Humanity and Social Development Club Thauroijam mamang lekai na sinduna Thauroijam Community Hall da handak Karnataka gi Bengaluru da pangthokiba Kelo India University Games da fencing masana da bronze medal laurakhibi Famdom Aruna Janu amadi gold medal laurakhibi Gurumayum Pia Lakshmi amadi
North East Regional Week da boxing ki KG humputaru category da gold medal lawrakhibi KSI Silky Devi amadi KG humputaru ki category da silver medal lawrakhiba Haikruजम Bijoy Singbu PHASD Club Thauroijam Mamang Lekaina achamba khudol piduna taramna okpaga loinana ikai khonba utkre Royal Riders Manipurna Sinduna Tarani Thoi Suba Mahausa Imaning Sing Thagi Thoram ngasi lamyan ba sangen manakta leba hapta kangjebungda hudokre Thoram asi ngasidagi hauduna June gi tang manga fauba United Nations ki Only One Earth haiba hiramda environment campaign pangthokadori bani ngasi hagdopagi thoram aduda Minister TS Biswajitna motorcycle rally adu lamthaki Tungi yaifana bagi damak amadi uwa hena thanaba pausal piba oina motorcycle rally aduda yauriba riders singna tongan ba mafam singda masing yamlaba uwa kaya su thagani hairi Kendriya Vidyalaya Sangathana COVID-19 na maram oiraga mama mapa animak laikhitraba angang sing KB school singda lemna lairik tamhanaba warep na kre hairi Center na KBS ta PM Cares for Children scheme gi makhada laibak asida lairiba COVID-19 na maram oiraga mama mapa animak laikhitraba angang singda lemna lairik tamhannaba khangalapatagi warep asi laukibani hairi Satra Singh asigi masa gi chahi yengtuna chanaba class ta ming chanbigani loinana class 1 dagi class 12 fawwa lemna lairik tamhangani hari The Khongjom Rural Development Volunteers Association asinduna medal kaya fanglakrabi Thokchom Ongbi Ibemhal Debi okpagi tharam ama ngasi khumanlampakta pangthokre Thokchom Ongbi Ibemhal Debi na Chennai da hokhiba April ki tang 13 tagi hauduna May gi tang ama fawwa pangthokhiba Nifuni Thoi Suba National Master Athletics Championship ta mai paktuna Gold mari amadi silver ama punna medal manga lauraktuna Manipur gi mingchet purakhibani Haukiba April ki tang tara Nepal dagi thi ba khangdana lairakhiba Lunkho Hau Kipken gi asiba hakcha ngarang tu jangi lok dagi fangle hairi Lunkho Hau chahi kuntrani thoi apopa Kimling Kipgen Kangpokpi district ki manung chanba SM Gigal khuldagini hairi Mahak April ki tang tara Nepal da mayum dagi thokhiba dagi thi ba khangdana lairakhibani Numitara mapal chupna SM Gigal amadi akoibada laiba khulgi miyamna Kaubru Ching yauna tujangi mafam singda mahakpu thibagi thabak sathaki adubu ngarang thawai yaudrba hakchang oina fangkibani hairi mahaka loina kiba sa tanbada sizinaba nongmai su yaram khide amasung matau karamna sibano habagi chapchaba maroldi khangba ngamtri hairi paugi marak thana tin babre amatang lawminasi Brekitungda taram nokchari makhataba pau pizari Imphal gi All Assembly Road ta laiba Manipur Legislative Museum and Archive holda lairik fongbagi thoram ama Manipuri Literary Society na sinduna pangthokre thoram aduda Thokchom Raghunath Singh na iba saklon pubi haina mingthonba isai sereng lairik asi fongkibani lairik asida saireng kuntra amadi isai kuntra yauri amasung lairik asina mahaki ahan ba fongba lairik ni hari
Leingakna nung leingoi pekpa amadi puba thingkibadagi nung leingoi mathau taba MGNREGA amadi taramanga suba Finance Commission ki tongan ba thabak sing tawbada apanba oire haina ngarang sawumbungda pangthokiba paumi singa unaba amada Waiton Gram Panchayat ki pradhan P Surbalana phongdokre Ser asigi oina lo na yaba nung leingoi pekpa mafam ase ningthina leitabana maram oiraga hana nung leingoi pekpa amadi pubagi thabak sing lepna khre loinana thabak lep kiba asana maram oiraga nung leingoi changba MGNREGA amadi taramanga suba Finance Commission gi tongan ba thabak kaya lep khre amasung masigi mathakta leingoi pektuna imung puramba mioi kaya gi thabak lep padagi yumda chara henba yawnare maram asina leingangna athuba matamda hiram asigi matangda akanba mityeng changbiduna mathau taba thabak sing lokhatpiu haina phungdokhi Cookie Students Organization KSO Henglep na tamda lairiba ichil inaw sing amadi organization singda loikhai area da khunda duna lairiba khunja singgi sentiment bu respect tawbina ba appeal tawrakli amadi mafum ajuda santi lehanba communal harmony lehanba agaloinana samasta chapmana ba mikyeng da lehanba ngamna ba honagani hairi KSO Henglep Block Information and Publicity Wing na thadorapa cherol amana tamda lairiba ichil inaw sing amadi organization singna loikhai areas amadi manak nakpa mafam singda charang naba aki tuzungba pokhanba thabakayat amata tana thokhanli masi ethics yaudaba niyom chumdaba thabak ni haina phongdorakli thabak thoram khudingmak mafam aduda tariba khunja singda natraga miyam da kana bapura kadaba oirabadi mafam aduda khundariba khunja singda tana daba natraga yohandaba haibasi furup amabu atamnana singna bani amadi furup adugi right mat bani haina cherol asna hairi All India Radio da News Services Division ki Director General oina leiramba si Laleng Liana ngarang sulong da laikhitre mahak asi 1964 batch ki oina Indian Information Service IIS officer oina thawpurambani amadi lisingama chamapal marfu tarata thabak tagi pothakibani mahak na hinglingai matamda AIR da natana atai atopa media unit sing haibadi Information and Broadcasting Ministry amadi Defense Ministry da thabak tawrami Hokiba Englising ani taramapalgi July tang tarukta Bisnupur Police Station di manung chanalaiba na chowdagi na police team amana drug kezi tarahumdoi ka konana fakibi nupi ani ngarang Special Court Judge Bisnupur W Tonen maitaina lupa lak amamam gi fine ka konana chahi taramari gi fadok pikre mioi ani asi hokiba April ki tang kunipal da conviction pire haina court asimakna lauk thokra ba matung ngarang sentence hearing chathakibani Fadok pikraba nupi ani adudi Kangpokpi District ki Saparmina Police Station ki manung chanba Pam Nol dagi Kim Haukip chahi yin nifu Mapuroiba Hillary Haukip amasung Kul asimakta dagi Heba Baifai chahi nifu mapal Mapuroiba Hemthang Baifai kawi Fine gi senfam asi chahi manga gi manung da pi gadabani Karigumba senfam asi pi debatarabadi Jail da tha taruk sangthana laigadabani hairi Loinana makoidagi fakatlaba drug kezi tarahumdoi adusu mangan kinaba Special PP da court na khangan kre hari Manipur gi oina Imphal East District ta ngasi petrol gi mamal asi liter amada lupa chama tara paisa kuntaruk yaukre haukiba numi tarani dagi petrol gi mamal asi nongma gi hengelaktuna liter amada lupa chama tara paisa kun mathoi dagina lupa chama tara paisa kuntaruk fawbagi manung da lairi haukiba megi tang mari da petrol gi mamal asi liter da lupa chama tara paisa kun mathoi lairamba adu megi tang manga da paisa manga hengatuna liter da lupa chama tara paisa kun taruk yaurkhibani hauzik Manipur gi atai atopa district singda su petrol gi mamal tatana hengelakli Bisnupur gi oina petrol liter amada lupa chama tara paisa kun thamathoi lairi Chandel gi lupa chama tara paisa humpu tara humdoi Churachandpur gi lupa chama tara paisa humpu nipal Jiribam gi lupa chama tara nithoi paisa kun mapal Kakching gi lupa chama tara paisa yangkhoi taret Kangpopi gi lupa chama tara paisa humpu nithoi None gi lupa chama tara paisa humpu manga Ferzol gi lupa chama tara nithoi paisa mapal Sanapati gi lupa chama tara mathoi paisa kun humdoi Tamenglong gi lupa chama tara mathoi paisa kun humdoi Teknopol gi lupa chama tara mathoi paisa tara mapal Thobal gi lupa chama tara paisa nifumari Ukhul gi lupa chama tara mathoi paisa ama amadi Imphal West ki oina lupa chama tara paisa kun taruk ni hairi Aroi beda maru eba pau amuk hana pizari Sana thobi habagi police da complaint tawra kibagi che puthoku sub inspector TS Jendro suspend tawba kaptana yaroi chaba akan banchai dak pi ga tabani haina congress na demand tawri
amadi hurai thoiding jam laikai da sakti leba bom ama pokai Poni TV gi nungtil gi Manipuri pau mi yang tabiri basungbu amukana kurumzari